ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯖꯤꯀꯤꯁꯇꯥꯟꯗ ꯂꯩꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯨꯕꯅ ꯔꯤꯀꯦꯠꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯗꯨꯅ ꯂꯥꯌꯦꯡꯅꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯌꯦꯡꯕ ꯉꯝꯈꯤꯗꯕꯅ ꯃꯁꯥꯒꯤ ꯆꯍꯤ 17 ꯁꯨꯔ ꯐꯥꯎꯕꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯆꯥꯎꯕ ꯍꯦꯟꯗꯅ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯕꯤꯒ ꯕꯣꯁ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯇꯤꯚꯤ ꯁꯣ ꯑꯁꯤꯗ ꯌꯥꯎꯕ ꯐꯪꯂꯛꯄ, ꯂꯣꯏꯅꯅ ꯁꯜꯃꯥꯟ ꯈꯥꯟꯒꯤ ꯐꯤꯂꯝ ꯐꯥꯎꯕ ꯀꯨꯝꯂꯛꯇꯨꯅ ꯁꯦꯜꯖꯥꯎ ꯄꯥꯏꯕ ꯃꯤꯂꯤꯅꯤꯌꯔ ꯑꯃ ꯑꯣꯏꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯩꯈꯣꯏꯗꯁꯨ ꯏꯁꯥꯗ ꯌꯥꯎꯖꯔꯤꯕ ꯄꯥꯡꯒꯜ ꯁꯛꯇꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯐꯥꯎꯔꯛꯀꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯑꯕꯗꯨ ꯁꯦꯔꯤꯀꯨꯜ ꯃꯣꯍꯝꯃꯗ ꯑꯃꯗꯤ ꯔꯨ ꯑꯕꯖꯥ ꯑꯅꯤꯒꯤ ꯃꯆꯥ 5ꯒꯤ ꯃꯅꯨꯡꯗ ꯑꯕꯗꯨ ꯔꯣꯖꯤꯛꯁꯨ ꯑꯃꯅꯤ꯫ ꯑꯕꯗꯨ ꯔꯣꯖꯤꯛ 2003ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 12ꯗ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯨꯁꯂꯤꯝ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯕꯗꯨ ꯁꯦꯔꯤꯀꯨꯜ ꯃꯣꯍꯝꯃꯗ ꯒꯥꯔꯗꯦꯅꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯃꯆꯥ 5 ꯑꯃꯗꯤ ꯐꯦꯃꯤꯂꯤ ꯄꯨꯖꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁ꯭ꯄꯣꯔꯠ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯟꯅꯣꯟ ꯃꯦꯠꯆ ꯑꯗꯨꯒ ꯅꯟ ꯏꯟꯇꯔꯦꯁꯇꯤꯡ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡꯗꯤ ꯄꯥꯝꯅꯗꯦ꯫ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯇꯣꯔꯅꯥꯃꯦꯟꯠ IPL 2023 ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯧꯒꯗꯧꯔꯦ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯗꯣꯝꯒꯤ ꯐꯦꯚꯣꯔꯥꯏꯠ ꯇꯤꯝꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕꯗ ꯀꯥꯟꯅꯔꯕ ꯕꯦꯁ ꯄ꯭ꯂꯦꯁ ꯑꯣꯏꯒꯅꯤ꯫ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗꯒꯤ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯁꯦꯗ꯭ꯌꯨꯜ ꯈꯪꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯦꯆꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ꯫ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯖꯔꯅꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯤꯌꯨ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯄꯣꯔꯠ ꯏꯚꯦꯟꯠꯁ ꯀꯌꯥꯁꯨ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗꯒꯤ ꯐꯪꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯅ ꯑꯗꯣꯝꯅ IPL 2023 ꯀ꯭ꯔꯤꯀꯦꯠ ꯉꯥꯏꯕꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯒꯅꯤ꯫ ꯀ꯭ꯔꯤꯀꯦꯠꯅ ꯑꯗꯣꯝꯒꯤ ꯕꯤꯒꯦꯁꯠ ꯑꯣꯗ ꯑꯃꯗꯤ ꯐꯥꯁꯠ ꯄꯦꯑꯥꯎꯠ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗ ꯄꯔꯁꯣꯅꯦꯜ ꯕꯣꯅꯁ ꯐꯪꯕꯤꯒꯅꯤ꯫ ꯃꯁꯤꯗ ꯃꯦꯆ ꯈꯛ ꯌꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯑꯗꯣꯝꯅ ꯄꯥꯝꯂꯒꯗꯤ ꯕꯦꯠ ꯇꯧꯗꯨꯅ ꯋꯤꯅꯔ ꯑꯣꯏꯔꯒꯗꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯒꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯔꯨ ꯑꯕꯖꯥ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕ ꯁꯨꯞꯅꯇꯒꯤ ꯍꯥꯎꯁꯋꯥꯏꯐ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯕꯗꯨꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯐꯦꯃꯤꯂꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯂꯥꯏ ꯆꯪꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯑꯋꯥꯕ ꯑꯃꯅ ꯑꯕꯗꯨ ꯔꯣꯖꯤꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯒ꯭ꯔꯣꯊ ꯍꯣꯔꯃꯣꯟ ꯗꯤꯐꯤꯁꯤꯌꯦꯟꯁꯤ ꯑꯣꯏꯕꯅ ꯔꯤꯀꯦꯠꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯝꯃꯤ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡꯗꯤ ꯒ꯭ꯔꯣꯊ ꯍꯣꯔꯃꯣꯟ ꯋꯥꯠꯄꯅ ꯆꯥꯎꯕ ꯍꯦꯜꯍꯟꯗꯕ ꯆꯥꯎꯕ ꯊꯤꯜꯍꯟꯕꯒꯤ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯨꯕ, ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯜ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯕꯗꯨ ꯔꯣꯖꯤꯛ ꯂꯥꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯃꯛ ꯂꯩꯅꯥ ꯑꯁꯤꯒꯤ ꯈꯌꯥꯠꯇ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯕꯗꯨ ꯔꯣꯖꯤꯛ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯖꯔꯕꯁꯨ ꯃꯁꯥꯒꯤ ꯄꯤꯊꯣꯛꯆꯔꯛꯄ ꯏꯁꯩ ꯁꯛꯅꯤꯡꯕ, ꯏꯁꯩ ꯁꯛꯄ ꯍꯩꯕꯒꯤ ꯒꯨꯜ ꯑꯗꯨꯃꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯍꯤ 3 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯈꯤ꯫ ꯂꯝꯗꯝ ꯑꯗꯨꯒꯤ ꯒꯤꯖꯙꯔꯕꯥ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯐꯥꯎꯕ ꯊꯣꯛꯂꯛꯇꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯈꯤ꯫ ꯌꯥꯝꯅ ꯄꯤꯛꯂꯤꯕ, ꯍꯦꯛ yꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯅꯨꯡꯁꯤꯔꯕ ꯍꯥꯏꯕ ꯑꯃꯗꯨ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯇꯧꯊꯣꯔꯛꯂꯤꯕ ꯑꯦꯛꯇꯤꯡ ꯑꯃꯗꯤ ꯁꯛꯂꯛꯂꯤꯕ ꯁꯩꯍꯦꯛ ꯁꯩꯗꯥ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯛꯈꯤ꯫ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯃꯍꯥꯛ ꯑꯅꯛꯄ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯑꯗꯨꯃꯛ ꯇꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯛꯂꯛꯈꯤꯕ ꯏꯁꯩ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯁꯨꯝ ꯁꯛꯈꯪꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯇꯥꯖꯤꯀꯤꯁꯇꯥꯟꯒꯤ ꯑꯐꯥꯎꯕ ꯔꯦꯄꯔ ꯑꯃꯗꯤ ꯕ꯭ꯂꯣꯒꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯕꯔꯨꯟꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯕꯗꯨꯒꯤ ꯃꯌꯨꯝ ꯊꯤꯔꯛꯇꯨꯅ ꯑꯕꯗꯨꯒꯤ ꯑꯄꯣꯛꯄꯗ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯅꯆꯥꯅꯨꯄꯥꯒꯤ ꯀꯔꯤꯌꯔ ꯑꯁꯤ ꯏꯁꯩ ꯁꯛꯄꯅ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ" ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯕꯨ ꯀꯟꯚꯤꯟꯁ ꯇꯧꯕꯤꯈꯤ꯫ ꯑꯕꯗꯨ ꯔꯣꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯔꯦꯄꯔ ꯑꯃꯁꯨꯡ ꯕ꯭ꯂꯣꯒꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯍꯥꯛꯄꯨ ꯏꯁꯩꯒꯤ ꯀꯔꯤꯌꯔ ꯑꯃꯗ ꯁꯦꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕꯤꯔꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯕꯔꯨꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯕꯗꯨ ꯔꯣꯖꯤꯛꯀꯤ ꯑꯄꯣꯛꯄꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯄꯣꯛꯄꯒꯤ ꯄꯔꯃꯤꯁꯟ ꯐꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯔꯤꯌꯔ ꯁꯦꯝꯅꯕꯒꯤꯗꯃꯛ ꯕꯔꯨꯟꯒ ꯂꯣꯏꯅꯅ ꯑꯕꯗꯨ ꯔꯣꯖꯤꯛ ꯗꯨꯕꯥꯏꯗ ꯃꯇꯝ ꯈꯔ ꯌꯨꯝ ꯍꯣꯡꯈꯤ꯫ ꯃꯁꯤꯗ ꯆꯪꯒꯗꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯈꯨꯗꯤꯡꯃꯛ ꯕꯔꯨꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ 2019ꯗ ꯑꯕꯗꯨ ꯔꯣꯖꯤꯛꯅ ꯇꯥꯖꯤꯀꯤꯁꯇꯥꯅꯤ ꯏꯁꯩ "ꯑꯣꯏ ꯗꯤꯂꯤ ꯖꯣꯔ" ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯑꯁꯤ ꯁꯛꯄꯗꯒꯤ ꯇꯥꯖꯤꯀꯤꯁꯇꯥꯅꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯃꯍꯥꯛꯄꯨ ꯁꯛꯈꯪꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯂꯣꯏꯅꯅ 2020ꯗ ꯑꯃꯨꯛ "ꯆꯛꯀꯤ ꯆꯛꯀꯤ ꯕꯔꯨꯟ" ꯍꯥꯏꯕ ꯏꯁꯩ ꯑꯗꯨ ꯁꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ 2021ꯗꯅ
Mother haiba isai asi mathang salaktuna miyamna mahakpu khwaidagi pamnaba amadi yamna pamnana taba isai ama haibadu oirakhi. 2021 da Arjit Singh na sakhiba isai Inna Sona hairiba Bollywood song asibu masamang saktuna social media da upload tawrakhi. Maramaduna social media da viral mathang chalakpadagi Abdu Rozik pu India da su sakhangbiba haibadu oirakhi. Wafam amana matam masida Abdu Rozik masagi sahi 18 sure sahi 18 sujarabasu mahaki awangba height asi sumnatagi 3 feet 2 inch khaktama wanglami. Wakhal mapung phajarabasu wangang sangang amadi masak mataudi adumak yam nungsiba angang sahi 3 ki chang aduda oiba sakpham oirami. 2022 da Dubai da pangthokhiba India gi khwaidagi Chaoba 22nd IIFA Awards ceremony aduda mahakpusu invite tawki. Ceremony asida 1942 a love story hairiba film asigi miyamna pamnakhiba isai Ek Ladki Ko Dekha To Aisa Laga hairiba isai asi Bollywood superstar Salman Khan da dedicate tawduna Abdu Rozik na sakhi. Mahaki isai aduna inspire oiduna Salman Khan gi thamoida Abdu Rozik bu nungsibagi ihunama phaurakhi. Mahaki isai aduna inspire oiduna Salman Khan gi thamoibu joy tawki. Maram aduna Salman Khan na 2022 gi Big Boss Season 16 da India da mahakpu kauduna Big Boss da yahanki. Big Boss Season 16 nasina maram oiraga India da su Abdu Rozik pu miyamna hena sakhangbiba haibadu oirakhi. Big Boss haiba show si yawbagi Abdu Rozik ki hapta amagi charges asi lakh 3 dagina mari tanba ngamki. Mayamna su hena khangnaribaduni Bollywood haiba company asi India gi oinadi aduki matik sell thokpa Mina respect tawba company amani. Maram aduna masida changba horakhiba haibasi mahaki tungi career da hena paisa paiba millionaire ama oiraknabagi lambi yatpa horpaga chap mane. Makha tarakpada mahak Salman Khan ga loinana Bollywood movie Kisi Ka Bhai Kisi Ka Jaan haiba film asida ek tawminaduna shooting tawba loikre. Release tawnabagi damak kanna sem saduna leiriba film amani. Isai nongmai amadi entertainment asidagi nathairaga Abdu Rozik se MM fighter amasu oirami. 2021 da Russian MM fighter Hasbullah MM fighting da phunanabagi damak Abdu Rozik na challenge tawki. Adubu Russian Draft Athletic Association RDAA na mahapu approve tawbigite maram aduna mahak MM fighting dumadi yawbagi khudongsabu dumadi fangkidre. Abdu Rozik Tajikistan amadi India da natana Prithvi pumbagi oina miyamna pamnaba celebrity ama haibadu oirakhi. Faurba Hollywood movie gi superstar kaya singa footballer sports star kaya singa photo kapminaduna mahakpu hena afawba haibadu oirakhi. Maram aduna hiram kaya da mahak award kaya fangkhre. Masagi Instagram gi account follower 8.2 million yaukhre. Masagi YouTube Abdu Rozik channel hangtokchaduna 1.14 million subscriber phangkhre. Hojikti miyamna sakhangbiba mayamna pamnaba celebrity star ama haibadu oire. Yamna lairna hongrakpa sumnatagi mabuk chak thakpa ngamnabagi damak hingakpa Abdu Rozik ngasidi miyamna sakhangbiba amadi paisa pairaba millionaire ama haibadu oirakre. Masagi income sumnatagi isai ama sakpada lupa lakh 10 gi charges lawi. Brand promotion nama tawnabagi damak lakh 10 dagina lakh 10 phawba lawi. 2022 gi record ta mahaki total net worth asi chawrakna 16 crore 28 lakhs ni haina phongdokli. Mahaki monthly income asi lakh 10 dagina lakh 15 phawba tali haiduna phongdokli. Mahak aduki mati atang-atangba masagi car leiba ngamjakre. Mercedes Benz C class 60 lakhs, Mercedes Benz AMG 75 lakhs amadi Audi A4 45 lakh haiba car singasi masagi oina leijaduna tongbu ngamjare. Wafam kharasi thamjaraga masigidi matang asida loisanjage. Makha taba kari maramda video semiroge haibadu comment section da adongi mot biramu. Makha taba video fangnabagi damak channel asibu subscribe tawidribi sinausingna subscribe tawsimiduna bell icon nambiu amadi video asibu like share amadi comment amamta tawiramu.